ngasi numida wairam phongkhiba tongan manipuri siphongsing amasum thokhiba thawdo wathoksing dagi maruebi ipausing miyamda thamjage hanbada paunikhol pausi digi lokusaraga president rule thamnanaba miyamna nakhoibu mihut oina thakatkhiba nati lamdam sigi miyamna aikoi mayamna khankhiba miyoising MLA sing asina leba asibu tangdu laitana ngak senba salaiba miyamgi punsi lanthum hauzik ngakpa kanba ngamdribi sakarigino mapung phana majority phangba lairiba BJP gi MLA sing asina apava mara setpa lenga ama karigidamak lingba ngamdribano haina khoirambal ima kaithel joint coordinating committee for peace ki co convener amadi convener na khuyek piduna thokpa chirola man phongdorakli chirola duna makha taradun hai sathariba sasinaba kuki maitai gi lan asina maram oiraga yungkai lanthum miyamgi punsi ngaknanaba madi kannanaba security matik chana lenga asina piba ngamdi miyam da phangande maitai miyam su hwairiba miyam si tangai fadana kandaba yadabana khulnga ko miyam ama masana thulakpa tabani adubo sarkar amagi tokhom tokpa miyam amadi amata tawba ngamdraga khulnga klipa isa inaw miyam sing asibu pha punduna tawraga irang asi nemthanaba tawbagi sarkar gi masat asi khwaidigi lan ma khongthangni maram asina athuba matamda miyam gi oiba ing tapa tangdu laitaba miyam gi dama kathokpa ngamba miyambu manungda langsindaba lenga ama sarkar ama athuba matamda sinba amasum sema ngamdrabadi aikhoi gi matik chadraba mihut mayam asi warakpa asumba tawraknaba hotnaba haibisi aikhoi punamaki tangai phadaba thawdangni siroladuna makha taradun hai athuba matamda manipur gi governor miyam gi oiba asengba sarkar lenga ama semnanaba hotnagadabani lamdam asida thamliba suspended animation athubuda laktokadabani praja miyamna thagatkhiba miyoisingi mathau mapung phana tawhalu president rule thamnanaba miyamna makhoibu thagatkhiba natti haibisi punamangna khangadabani Bharat lenga amadi manipur lenga na miyamgi apamba aina mapung phana lingba lenga am athubuda thamnanaba singadabani ngasi kaithal phambi ai khoina kaithal phamba phangjariba leibaki setmilonda kharadang oirabu sumating pangma ngamdibasi khulnga paisa sing leibana ngamdibani athubuda anoba sarkar sembiyu suspended animation athubuda lakthu prajana thagat khiba mihut mathau toholu PR athubuda lakthu amadi khulnga ko phaba yaru hainasu siuraduna makha tarakli atopa pawmane GP Women's College ki Diamond Jubilee thoram pangtokre subject topper sing CL gi manapi duna puning thorkre manipur gi mahimasing tamba gi lamda nupi khaktana tamba miyamna masakhangba college ama oiri haibada hamamba toklei college asidagi thokiba mahiroi sing ngasi tuan mathaба kudimakta mangjil thana satpada pokningda apen pui hiram kudimakta college asigi mahiroi sing asawba phida ama kanma ngamli amadi matung tarakpada su hen aphaba oirasanu GP Women's College Imphal Lingkhat ki sahi humfu mapung pharakpagi mapo common thoram Diamond Jubilee celebration ga loina kumja English ngani ga kunga mari da college asigi subject topper yauna makok thongba ngamlakraba mahiroi singbu pukning thogatpagi thoram pangtokre college asigi central hall da pangthokiba thoram maduda duijamani Dev Sharma Memorial Trust ki chairman hais Devakeshwar Sharma college asigi principal Professor L Rajan amadi Teachers Forum GP Women's College ki President Dr. Akoijam Nirmala na sarugyaki College asigi founder ima Ganpriya gi mitam damadi masanupa hais dujamani Dev Sharma gi photo da haikal leka tamduna ikai kumna budki thauramadu ga mari lenjana hais Dev Shekhar Sharma na hakibada Manipur gi mai masing tamba gi lamda nupi khaktana tamba miyamna masakhangba college am oiri habada haimamba tokloi college asidagi thokiba mahiroi singna ngasi tuan mathaba kudimakta mangjul thana satpada pokningda apen mapui hiram kudimakta college asigi mahiroi singna asawba phida ama kanma ngamli amadi matung tarakpada su hen aphaba oira sanaki manipur gi education sector da ngalingai matamdagi nupi singbo awangba thaki mahi tambar asawba thaudang lorakpagi damakta su apen phongtoki college asigi principal Professor L Rajan hakibada college asigi oza amani haibada miyamna pibibe ikai khumnabana college asigi damamadi mahiroi singi damak hotnaningbegi thauna hengali loinana oza singna supuna kusamnaduna hotnamina saiki thauramgi manungsana English singaniga kunga marida college asigi university topper college topper amadi subject topper oirakraba mahiroi singda college asigi founder college asidagi pothakraba amadi oza singna donate toba case award sing yauna citation piduna puning thawatki atopa pawmana US ki lalong matung ina China su khongpham lenglakani
China की Foreign Minister Wang Yi na फोंदोखिबदा United States na China atamna onsinuna makhoi namthana bu khonaba masum economy amasum strategy gi webi hiram singda US na lalong kya yatuna thabak thorom paikhalakpana maram oiraga China na US ka ningai sangdana ba pamdrabasu US ki thawong sigi matungina aikhoi su khongpham lenglakani aikhri wafam si Germany gi Munich ta pangthokpa security conference da US na sathabat thawong sing yaning da phongdok tuna China gi Foreign Minister Wang Yi na hakibani magna hai US na ngami haibi gi matagu malem gi atopa lebak sing da thawai usitana loina bigi thawong tawduna lebi haroi asigumba thawong da tunglam sata US ki khudong saba phangani khalabadi madu aran mo wakhal noigani China na technology gi lamda sakholak pada US na lusingwa nongsup leba kayana maram zadana China gi technology thingjinba masum China na sakhotpa yaningdabagum namthaduna thamnabo honabigi thawong aikoina makhatana yengduna leithokloi khi panmayabri thasigi anganbari US ki President Donald Trump na China dagi pothorak papolam singda sada taragi ahenba tarif thamjinkhibani President Trump na China ki President Xi Jinping ga wari sanabada afaba makhal gi ahongba purakpa ngamle haikrabasung asi China gi Foreign Minister na phongdoki wafam sing asina US amadi China gi mari fagalakpa leitri haibo adu mayak singna takli Donald Trump gi ahan batam na China ga afaba mari thamangam khidi masigi mathakta US ta pakhum pibo oina China na US ki polam khara sara taraga manga hena duty tax launa warep laukibasina laiba ani gi marak trade war thowalagani haidena su paus ta makhatana su phongdorakli ahan tendak pamaroi ba paukra Chief Secretary na Susampur gi phibam yengsinkhre Manipur gi Chief Secretary Prasan Kumar Singha PK Singha na ngasi Susampur satuna mafam adu gi miyang gi punsi amadi District Civic Administration gi phibam sing haktheng na yengsinkhre Chief Secretary na Susampur thunglabada Deputy Commissioner Tarun Kumar na Tuibong Mini Secretary ki Conference Hall taran oki Chief Secretary gi khongsat na dur Susampur amasum Fairjol District ki Civil Society Organization singi mute sing unaduna district sigi mari lena bathapak singi matana khana nai nakhi loinana district sinda santi purakna bohona bada security official singa lauri ba thawdang bo Chief Secretary ni singtaki Chief Secretary ki khongchat aduda Manipur gi DGP Rajiv Singha amadi IGP NK Ujawal su loinaki Chief Secretary PK Singha na displaced civil officers singa amadi medical students singa su unaduna wari sanaki amaromdana BJP ki MLA sin karigi mara setpa lengak semangam dribano Mikhal majority phangkiba BJP ki MLA sin karigi mara setpa lenga ma semangam dribano haina Khoirambal ima kaithil joint coordinating committee ki mekedi halakli committee sin thadorak pa chiolamada mataki wafam asi thambaga loinana miyamna khankhiba MLA sin lamdam asi da tangdu laitaba puraktuna miyamgi punsi madi lanthung ngak senba ngamdabada penaba phungdorakli Chayol sinhai Kokina sa tharakliba landa awaba taraba miyam amati lanthum ngaknaba security na hotnaba ngamdabana khul ngakpa tholakibani lengakna su tawpham thokpa tawba ngamdraga khul ngakpa singbu phaba punbagi thawong sa tharakpa si aranba khongthangni maram aduna athuba matamda lengak sembiyu suspended animation athubada lakthu miyamna thagat khiba mihut sing mathau taholu President rule athubada lakthu amasum khul ngakpa sing phaba yaro hena su phongdorakli Amaromdana Chayol amagi manungda President Rule Louthoktuna CM Minister Haptrabadi Miyamna Luchingba Khallak imagi maira Manipur miyam kham thengna waduna lairiba matam asida President Rule thamjalakpa yaningde ngasidagi Chayol amagi manungda President Rule Louthoktuna CM Minister ama haptaba tarabadi Miyamna Luchingba Khallak haina imagi maira gi convener TS Sujitana phongdokre Manipur Press Cup ngasi pangthokiba Paugi mifamda ti Sujitana mathaki wafam asi phongdokladuna mahakna hai hausu Manipur da oiriba tangdu leitadaba amadi sarangnaba phibam asigi waroisin purakpa ngamgadaba amadi miyamgi yaifhanaba puksel sengna thabak tawba ngamgadaba Luchingba ma yamnamak mathau tari maram asina Chayol amagi manungda Chief Minister ama haptuna lan asigi waroisin puraknaba lamyan hizam irabot kumba Luchingba ma Manipur gi miyamna khalasi Magna makha taradun hai kumza English singani ga kungo humdoi gi me humdiki ngasi phawa sahi ani farakadoriba phawa miyam taptana wabya waduna lakli लानसिन मरम ओइदन मणिपुर कायब यारो हैदुन समजरब नोमगी थबक सुदुन हिंगलंब कया खुत खुलाई पाइदुना खुलंगाक थोलकलिबनि लानसे थोलकपदगी ngasi फाव नुपि अंगांग यावनु मिसम क्या सिख्रे मियै लिसिंग क्या न मयुम लेतना रिलीफ कैम्प सिंग ngasi फाव संगजफम लौदुना वाना पुंसि लेलि
ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯊꯥ ꯑꯁꯤꯒꯤ ꯃꯥꯄꯟꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯐꯝ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ MLA ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯚꯣꯠ ꯊꯥꯗꯨꯅ ꯀꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯃꯛꯅ ꯃꯤꯌꯥꯝꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄꯒꯤ ꯃꯍꯨꯠ ꯑꯣꯟꯅ ꯇꯩꯅꯕꯗ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥꯏ ꯌꯦꯡꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯨ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯕ ꯌꯥꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯁꯦꯟꯇꯔꯒꯤ ꯃꯤ ꯂꯥꯛꯂꯒ ꯈꯟꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ BJPꯒꯤ MLAꯁꯤꯡꯅꯁꯨ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯎꯠꯂꯛꯄ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯕ ꯃꯆꯣꯏ ꯇꯥꯕꯅ ꯐꯤꯚꯝ ꯑꯁꯤ ꯌꯧꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯨꯆꯤꯡꯕꯁꯤꯡ ꯀꯦꯝ ꯇꯧꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯟꯅꯗꯕ ꯋꯥꯈꯜꯂꯣꯟꯅꯁꯨ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯇꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯂꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯂꯨꯆꯤꯡꯕꯁꯤꯡꯅ ꯐꯝ ꯊꯥꯗꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯁꯤꯜꯂꯝꯕ ꯃꯇꯨꯡꯗ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯑꯗꯨ ꯅꯠꯇꯅ ꯗꯦꯜꯂꯤꯗ ꯑꯊꯨꯕ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯒ ꯒꯣꯚꯔꯅꯔꯗ ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯆꯤꯔꯣꯜ ꯄꯤꯁꯤꯟꯕ ꯍꯥꯏꯕꯁꯤ ꯇꯔꯥꯏꯕ ꯂꯧꯕ ꯉꯝꯗꯦ꯫ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯛꯂꯕꯅꯤꯅ ꯃꯤꯌꯥꯝ ꯑꯃꯗꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯂꯨꯆꯤꯡꯕꯁꯤꯡꯅ ꯐꯝ ꯃꯨꯟꯅꯅꯕ ꯑꯃꯠꯇ ꯑꯣꯏꯗꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯁꯨꯝꯅ ꯀꯔꯝꯕ ꯁ꯭ꯇꯦꯠꯇ ꯇꯧꯅꯕꯒꯦ? ꯂꯣꯏꯅꯅ BJPꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯤꯕꯤ ꯁꯔꯗꯥ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯇꯦ ꯁꯨꯖꯥꯇꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯃꯇꯝ ꯑꯃ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯔꯦ꯫ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯥꯛꯅꯤꯕꯒꯤ ꯇꯥꯟꯐꯝ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯈꯟꯈꯤꯕ ꯃꯤꯍꯨꯠꯁꯤꯡꯅ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯕꯅ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯍꯥꯞꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯒꯤ ꯃꯥꯏꯀꯩꯗ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯕꯤꯌꯨ꯫ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛ ꯁꯦꯝꯒꯗꯕꯅꯤ꯫ ꯊꯥ ꯑꯃꯅꯤ ꯉꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯨꯆꯤꯡꯕ ꯑꯃ ꯈꯜꯂꯁꯤ꯫ ꯑꯃꯔꯣꯝꯗ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯕꯨ ꯐꯥꯕ ꯄꯨꯟꯕ ꯌꯥꯔꯣꯏ꯫ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯃꯃꯥ ꯀꯌꯥ ꯂꯩ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ ꯍꯥꯏꯅꯁꯨ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔ ꯇꯦ ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯇꯦꯟꯇꯪꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫